Manipur gi saktam ngakpada thawai na ponthapi kraba thauba singi yatafam oiriba kekru patna leiringai Manipur gi apunbagi saktam thugai na bahot narakpa khudingmak chapchana thengnagani kalagumba furup natraga central lengak na oigera Manipur thugai ge khanganu haina amuko gi president amadi observation asigi chairman Nando Luwang na phungdokre ngasi All Manipur United Clubs Organization Amuko Amadi United Committee Manipur UCM Anina Semba The Great June Uprising Unity Day Observation Committee na Sinduna Kunmari rak Suba oina The Great June Uprising Unity Day Kekrupat Leiba Athauba Tarani Pangi Khubamda Haikat Lekat Tamduna Pangthokkhre Thauram masiga mari lainana Amuko gi President Nando Luwang na makataraduna India lenga ki thawong kayana yalhomi singi marakta mama leiba ki damak thawai kaya khatkre kaya masu kaisum sangda leiduna awaba khangli Manipuri singasi India lenga na irang tawba pamba issue yamna sagatpa pamba magum onthok pikre high power meeting Lisinglak Pangthokklabasu lamdam asida Myanmar dagi changsilakliba kuki jo terrorist sing tanthok tringai mitop khandok tringai amadi popi thaba thingbagi thabak chathadri fawbadi Manipur da irang loikhiroi kuki lalhoba singna India laingaka su chatnariba si kumja lisingani kunmari gi February thada loikhrabani adubu su gi kem taramari gi manungda taretta hantha hanbada yanare haiba si miyam daminamani Manipur da kuki singna chathariba thawong asi terrorist ki thawong ngaktani adubu India lengakna terrorist amadi terrorism ki thawong asigi wahan thok tongan na piriba simaram chade India lengakna Manipur da sanariba lila asi tokpiro adu oiba tarabadi Manipur miyam nasu anti India oibagi wa nganglakloi haikhi कोई लमदम जिले में नहीं बकांग फुरुप सिंगदा याम हेना सौनिंग बगी मुहूर्ता मणिपुर ठुगाने होना से भारत सरकार दा हेना कोई मधुकी मराल कोई सीजनिंग है मरमदी भारत सरकार ना ओरिदो वफम के आमा फॉल्स प्रॉमिस के आमा अदुगुंबा कांग फुरुप दी युमफम ओइबा खुलाई पाइबे सिंग अदुदा अखोई थाजब पीरगा मखोना इरांग के आतो होलगा लमदम सिदा तंग तादा फिबम अमा ओहेन बने लिसिंग अनि कुलुम दोगी मेगी ओहुम दिगी होगी इरांग सिगी मतुंग तारकपदा मणिपुर की मियाम लावनो लाइबा वफम सिंग ताबा मानबा खर यावी मन अदु ताउर थबक ओयनदी मदु तौरक्तबा मेगी तांग 53 दगी मोने लौथोबा सरकारना लौथोखिबम ले इंडिया की यूनियन टेरिटोरी अमदी स्टेट सिंगदा अखोई म्यांमारी सिंग अमदी अखोई बांग्लादेश सिंग इलीगल ओइबल से लेबा सिंग से डिक्टेट तो हाइबा मा वाफम अम लेखरेबा थाम की मनुंगदा मदु हयेंग थाम फादोइने अरुइना मणिपुर द लेबी इशू सी बांग्लादेश की अमदी म्यांमार की वाफम म्यांमार दगी संगपा इलीगल इमिग्रेंट सिंग सिनेबा हेन इशू ओरिसे असम दना बांग्लादेशी ने ओरम याय अदुबो मणिपुर दे ख्वाइदगी इशू ओरिबा म्यांमार संगपा इलीगल इमिग्रेंट सिंग सी प्रेसिडेंट की मखा लेबा मणिपुर गवर्नमेंट मे की तांग 53 थोखिबा मे 53 की जुन 53 थाम फागदबा मसी मनुंगदा म्यांमारी के इलीगल इमिग्रेंट के लेरे खसी डिटेक्ट तोरगे सिंगसी बॉल ऑफ कईगनो हयेंग थाम फादोइने तंपाकी लमगा नंग लेबा सुगी डिजिग्नेटेड केम सिंगसी खरा मनुंग इंटीरियर पार्ट खरा मनुंग झंजलगा चंगन गिगदबनी हाइरे गान हाइबा पोरम लेजे मसी हेक्ता बददी मीनिंगलेस ओइबो वफम मने मरमदी सु से लेत्रेबा सु लेदता गदी मखोइसी अनलॉफुल आउटफिट नेबा अदुददी मखोइ फारगा पुल्लगा एज पार्ट द लॉ ऑफ द लैंड मखोइ बुक तोरगा मधु आइन की चपचाब थबक लौखदबने आइन की थबक लौखी महुता सूमाय तौर खर चंचल लेबू सूगी केम खर हंदौगा है पोलिटिकल रेटोरिक मियाम कनोम ड्रामा मानब थब तौरी नाकल अमरोमदा ngasi thauram aduda saruk yakiba observation asigi vice chairman YK Dhire na haikibada chahi kunmari gi mamangda leiramba miyam gi wakhal aduda ngasi gi miyam gi wakhal da fawrakliba wakhalon asiga amata oina tuna chetminaba ngamhaudrabadi Manipur asi tangdu laita daba fibam amada lakani June 13 da Bangkok ta agreement taunakhiba ceasefire without territorial limit ki wafam lakpada Manipur gi ngamkhai kaiba yaroi Manipur gi saktam kaiba yaroi haiduna Manipur miyam na haunarudana haurakhiba ihau aduda kanglu furup ki tonganba wakhalon amata laikide adubu ngasidi madugi onna tainabada kangluk masen gi marakta sinsep thajinaduna manadaba khunai ama oihanaba India leingakna honarakliba safu singasi khangminaba mathoktai ai gi furup chawkhatnaba hotnabagi mahutta yellow furup ki luchingba singna wakhal khanthabagi matam oire maduna trabadi India leingakna divide and rule gi policy na
हेन्ना चंगसिनखिबा मतमदा लमदम असिगी मियाम खमथेंगना अवाबा मायोकनगनी हौजिक थोक्लिबा इरांग असि करमना लोइसिनगनी हाइबसी कुपना खंथाबा चंगी ngaihaki oiba emotional da chatkiba tarabadi aikhoi masel gi marakta thajanadaba amadi wakhalon khetnaba tarabadi kaidonung da tangdu leitaba khunai ama purakpa ngamloi haiki ngasi gi thauram aduda tongan tongan ba lamdagi furup kayana laikhidraba athoba tarani pangi mafamda haika leika tamkhibaga loinana jenims amadi rims da thauram asiga mari leinana blood donation camp amasu pangthokhi Manipur ya pun besatam kanna bagi damakta lehorga to numit ni abisi ko na kanja bagolona na hairi bu numit sibu maru aina lawjar kanda miam gi sahi kuni ko na haikal lekat tamba si tawjabani dogolona na si tawjari bagi maram si haujik su du mangai lairiba Manipur ya pun besatam Manipur gi national unity sa tugai na bo hona ba maikai ke adagi ekoi tongan ba maikai dagi ekoi honor I have a share, a quay Punamana Kangmina Wapamni. I don't hide river sing a sing out toke, Mashivo, a quay Puna, Amatoiba Manipuri, United Toiba, Manipurima, Kunaima, Shamkati Haragadi, they believe Kangu Pudding Maki, they losing Basina, understand to Wibam Changi, Shu Punima, crisis Punima say, a quay Laminary Bakanglo Furup singer say, she na quay understand to Minarakanda, a quay Tabakashi, Manglum the Sanctingani.